खुरुमजरी ISTV की पाव यंगबिरिबा पुनमपु ताराम ओक्सरी औजे हानबदा मरुबा पाव मियाम की इकाई कुनबु उतुना पावमी नानाव की अरोइबा मथौमंगम पांगथोखरे क्रिसमस के थौरम असी मणिपुर की मफम कयादा पाकसना पांगथोकनरी कांगलो की खेनबा थमदना अखोई पुन्ना नोंसी साना लेमिनदुना मणिपुर की अपुनबा की सक्तम ngakminasi haina मिनिस्टर फुंगजा थांगना अपील तौरकली अमसुंग कुंथाइनथुई सुबा स्टेट ओपन टेनिस चैंपियनशिप की मेंस ओपन सिंगल्स की विनर एन प्रेमजिन ओइखरे हौजिक मपुंग मपाव मणिपुर पुलिस नोमिन कापद लेखिद्रब पावमी थांगजम दिजमनी एलिस नानावगी असी भागसांग ngasi पोस्टमार्टम तौखरे थावा याउद्र भागसांगदा मिनिस्टर ओक्रम इबोबी अमसुंग पावमी सिंग याउना मियामना अरोइब इकाई खुनब उठखरे ngasi मा के थावा याउद्र भागसांग अदु रिम्स के मोक्ता पोस्टमार्टम लोरब मतुंगदा मसिंग यामलबा पावमी अमसुंग तोंगान तोंगान ममी कयाना सर यादुना रैली अमगा लोनेना रिम्स रोड लाकलबा मतुंगदा नागमापाल परिंग अमुक लाक्तुना खोयाथोंग फावरगा कंगलापाट परिंग लाक्तुना कंगला वेस्टर्न कैथेक अमुक कोइरगा मेजो खुद लेबा मणिपुर प्रेस क्लब त पुरखी मफम अदुना मणिपुर की चीफ मिनिस्टर ओक्रम इबोबी मागी काउंसिल ऑफ मिनिस्टर सिंह एमएलए सिंह सिविल सोसाइटी ऑर्गेनाइजेशन सिंह मिहुत सिंह तोंगान तोंगान बा संस्थान की आर्टिस्ट सिंह अमसुंग पावमी सिंह लोइनना इमु मनुंग अमसुंग लेकाई की मिहुत सिंह याउना लेखिद्रबना नाव की मफमदा हाइले कतुना अरोइब इकाई कोनबु उठखी तुंगदा महाकी पोंगनाफम लमदम थांगोइबन सिनाम लेकाइदे पुदुना अरोइब मथौमंगम पांगथोखरे पावमी नानाव हाथ की बगे थवंग अदबो होम की सार सुपुरीबा डिप्यूटी चीफ मिनिस्टर गायखांगमना यामना कन्ना यानिदबा फोंगदोखरे लोइनना लेखिद्रबगी इमोनोंगी अवाबदसु सर याबग लोइनना नानाव की थवाई मिरेलना इंगना सिकना लेरुनब ईश्वरगी मफमदा थौनिखी send heartfelt condolences to the bereaved family and all the people concerned. So I pray to God that his soul may rest in peace. Social Welfare Minister A.K. Miravaina Hauzik Ladiba Manibuki Piba Masida Yaman Nunang Pundo Pakalunena Amaga Nungsi Sanan Leminaba Apil Tauki Lunena Paumi Nanauna Lekidabada Awaba Fondoki. Sanana Andam Sida Apaba in the Tapna Panba Banana Kitabat Masanti show in the Topna show Kikuyada like Hiba or Shunai Tartaki Madi and Giki the show Wow she so Yazari Christian Dharma Sapasingi Kwaidiki Sauraba Kumayama Wediba Christmas Manipur Mafam Kayada Harau Tayana Pangtuknari Singi Lamdata Natana Tampaki Mafam Kayada so Christian Dharma Sapasingna Christmas Kitaromasi Ayuktagi Hauna Paksana Laison Tinson Gitarangaluna Pangtokli Jesus Christ na poki ba masong mak na miwa zati kidamak ta tauramba tabak tauram singbo ning sing bagalonena maki matik magunbo sakso nari tampaki mafam kaya da laiba sir singda pangthoki ba tauram singi manungda sangai pro paiti beng da laiba events Ikal Baptist Convention da pangthoki Christmas ke tauram da thoidok hendokpa mairu singda manamathum piduna pongning thagotki Taurang Marilena Health Minister Pongja Thang Ton Singna Pongdoki Bada Jesuna Aikuna Nakoi Mayambu Nongsibagumna Nakoi Maselsu Amaga Nongsi Sanana Lamino Haiba Wapamasi Miam Kauru Dabani Manipur Kundamina Riba Zati Kudimak Isina Ngaktani Nongsi Sanan Himinasi Aikoi Maselgi Marakta Aman Amagi Marakta Lana Kanabagi Wakal Taduk Naduna Aikoi Masel Nongsi Sanana Laminasi Kanabki Kenaba Tamdana Manipur Apunmag Sakta Mangak Nanaba Honamina Haiki Chingta Mamatani Haibakana Tana
leiminaba nungaina paminaba asigidi isona su pambani adu mathakta ekhoi leiminaraga ngasimak haijaning badi ekhoi Manipur gi leipak ngangnabagi integrity su ngang minase ekhoi gi amaga ban nungsinaraga leiminase haina ngasi Christmas day sida ekhoi mayam gi mafamda ayakna greeting pizari Christmas ke tharamasi yang popi manakta leiba muire kul supang thokre tharamadu principal secretary works Ramuivasu sar yaduna kulgi al oraba singda kambalama song angang singdana purit phirol sing yanthoki piglib angang singna Prabhu Jisuna malem da khongdar ki bagi lila masu utki. There was a sheep there. Manipur ki housing oreba phiba masik matang da all political parties singi mifamama ngase seminista ge secretariat hall da pangtholaba matungda tongan warif mari logre ngasi nungtil pung ahum dagi seminista Okram Ibobina siar logduna pangthokiba mifam aduda BJP NPF MSCP CPI CPIM CPIML Trinamool Congress NCP MPP BSP Shiv Sena LGP Janata Dol U Janata Dol ASK Mute Singh Yawbada Natana MPCC ki President Oiriba Deputy Chief Minister Gaikanga Mamasung Revenue Minister KS Devendra Su Saruyaki Ngasigi Mifamaduna December Tarani Panda Sandila Tokiba Taudo Adu Kandem Toba Lunana Miyobana Satkadabali Satnate Lunana Zenen Strike Madam Oidana Praza Singna Awaba Kaya Tenakib Adu Laibuk Tibani Pongdunaki Makata Nangasing Mifamaduna Warip Mariloki Warip Singadudi Sandil Tauduta Zenariba NSN IMG Livingstone Manipur Sarkarda Atubamatamda Sinanaba Bar Sarkar Taksin Mamasung Ayangi Matungina Zerak Piba Artisting JC Film Forum Manipur Masung Manipur State Sumanla Council na Amuk Hanna December Kuntaruki Nongyayaki Kawadoriba Banasi Handoknaba Taksinba Amaromda UNC Nasu Masiki Pakumoina Numisimaktadagi Kawani Hariba Zenen Stride Handoknaba Appeal Tawamadi Delhi de Satuna Prime Minister Masung Union Home Minister Unaduna Housing Oiriba Manipur Piba Masi Warif Sin Puraknaba Taksin Bahaiba Warif Singh Asini Aina Tinkraba RPF ki Minority Affairs Department Sinduna Merry Christmas ki Thauram Department Sig Office ta Secretary Minority Affairs JK Semper na Thawril Oiduna Singlem na Pangthokre Thauram Madar Singmi Tami Punasaru Yamina ki Loinana Manipur da Kundamina Riba Phurup Singh Apunbada Hena Sesinana Pandamda Pangal Pibinaba Puna Thaumina ki Thauramada Marilanana Secretary Minority Affairs JK Semper na Christmas ki Nunggebu Warul Pibagalunana Jesus Christ ki Ngakpi Haibamadi Nungsinana Hingminaba Haiba Pautak Tunginana Manipur Ningsing Mangamdraba Matamdagi Nungsi Sanana Puna Kundaminaduna Laiminariba Singmi Tamishinau Kodimakta Merry Christmas na Nungai Paba Nungsinaba Hen Apunbagi Pangal Purapangamba Oirasano Haina Pauzin Piki Loinana Handak Sanela Tokiba Laibaktiba Todok Amana Sayisigi Christmas Pangtopada Kodong Sadaba Tokan Kibagidamang Nungai Tabaso Pongdoki Haina Prana Sigi Secretary Publicity Robin Kumana Tadorpa Jerulamana Kangalagli Kanglei Park Students Association KSA Jiribam Unit ki member Moirang Them Aziz Singh Sahi Tarataret Apopatoni Laifam Gularthon Jiribam Asi Commando na Faki Bamadi Maki Matakta investigation Tauriba Asigamari Lenana Association Asina Asumaran Kangdri Pauba Matam Kara Suspend Tauri Hairi Kariguma Ayan Yuama the Tabak Taurunabadi Mahapo Association Asigi Jiribam Unit Tagi Matam Pumbagi Wena Tantokani Hairi Makata Nangasi Paubada Unit Asina Nabima Kunterita Pangtokadoriba Foundation de Gidamak Miam the Dones Lokiba Natana Ngasi Pauba Atai Selgiting Mang Amata Lokiba Laitri Loinana January Ahan Basayolda Class 10 Namasung 12 Arts ki Waina Free Coaching Camp Ama Jiribam Government High Secondary School da Pangthok na Bathaurang Tauri Hairi Haukiba December Kunmathogi Ahin Nongyai Film Forum Manipur Amasung Sumangla Council na Kaukiba General Strike ki Mayokta Amuk Ngasi United Naga Council UNC na Amuk Counter General Strike Kauriba Asi Handok Pinanaba Deputy Chief Minister Amasung Home ki Thausu Puriba Gaikhangam na Appeal Taukre Ngasi Mahaki Babu Parada Leiba Kwata ta Paumi Sing Unaba Amada Gaikhangam na Film Forum Sumangla Council Amasung Tongan ba Civil Society Organization Singna Christmas Kumeki Yengduna General Strike Matam Kara
खरा हंदोखिबा थागनिंगाइनी NSNIM gi Livingstone sathakiba thawong adu laibak thibani amadi mipung khudimakna thawdok adubu ninda tokpham thoi thawdok adu artist khakta nate miyoba kunai da sathaba thawong ni senari ba NSNIM gi Livingstone anal fananaba sarkar asina lupa lakh manga gi reward lauthopagi mathakta maafu fananaba angamba thakta honari masida union government ki ayaba lawdabagi wafam leite Livingstone bu famada hena komang sausnana bamadi mateng oinanaba union minister khangan kibani senare bami atuba matamda faragani haibagi sarkar da chauna thajaba leire nakalamaromda UN sina kauriba counter general strike adu miyam gi yenglaga handok pinabaso appeal tauki even sina sumaronama December 26 matungda di amuka ban counter blockade amuk tawani haibasina selebak thibani masi Bebaki demak ki interesta, prajasing interesta, and humanities ki interesta. Khanduna, somne ki Christmas no erega function se lebe, New Year ama lady, te festival me ama lady. Ada sunata na, hari ba season na se, aku ite laira, kana tahu ba dung ba, kana ni season ni, masih punya maksud khanbi re har kanda, masih ban block se tahu bi kanu. The state se ban blockade se namar mo idna Manipur le prajasi na ponamak se Singh tamni ponamak se we have suffered enough is enough masi akoi sigumba ban blockade amadi violence sing se koi khado akhanda mang de yenga Manipur state ase amadi ase eastern region le panaga ponamak se masi gi Nalai perja pun mak sini tanah pun mak se. Sakat pa nungajai foba, water pada ba, dalam progresif oiba, oiba mak sama sama punya naba. Aku mang ni yang laga, sengsen ni darah si juga. Cuma violence, bandon blockage macam si, masih gitu. Thadu piaga, aku positif over thinking kalau jenak aku. Seminar aga aku mang ta sengsen ni darah si hari nama yang ada. Aku itu saja. Manipur da ceasefire sanadi haibanina nimit mangani gi manungda Manipur da leiriba NSNIM sing takthok traba amasung sandial gi thawdok da senariba Livingstone bu fadana serak pidrabadi masa matomtana akanba khongjang sangsilagani haina mafiki member amana fongdokre Korai thangjam laikai da leiba thangjam zone na pangmisina fongdokibada hauzik leiriba phibam asida Manipur sarkarna tumina lesinba si yaningde maramasina mahangna sangsingadoriba akanba khongjang asigi afafadagi daide pumba Manipur sarkarna puga bani haiki panbai abadi thangjam zone mamang da so minister banglo mamang da masa matomta mai thajaduna sijana ba hona khraba misak amasuni aina pamja ki Manipur gi NSNIM taktokiba plus ki momo hoto thari ba Livingstone ja nimi mangani gi manungda ama da parishina ba sinimi mangani mungida potokong andagadi Mana wang cie mana mai thari ba, mana ibu sadum mai thari. Film actor Momoko Bomoles Tauba Prakash Amasungunada Nomai Kapa NSNIM gi keda Livingstone Bharat Sarkar na faraga Manipur Sarkar sinau NSNIM gi leader sing fau makoi gi kem sing Manipur gi mutat lohai ba davida tongan ba civil society organization sing na punna ngasi kwa kaite da leiba amuko gi office mamangda wakan mifam sathakre mifam da saru yakiba civil society gi lusing mamas oiriba thaunaujam ibo yaiman haikibada median afafata masung pau kaya miyam da uhan matahan bagi asoba daita lauriba paumida atamnana police na nomai kaftuna punsi loman bamasung sumnaba thaudok asingi matangda pen da wafam kaya fongdoki NSNIM gi maru ba mi mana sathiba phongna khamda bugi ramsat adubu yaninda bo phongra ko adugo loinana Manipur da chanaba prithvi gi chanariba bugi media halsi government amal leirabada akhoi chapchana akhoi mating pangse prithvi gi wenani Manipur gi natti ali hoba tor kada wapno arshi makhonga ba che ali media ne woi Mau pucuk pusin bapanji manungdi puno apapata puno makshe media na ogol si Sanjoy mi aku puno bukang halimi adai dai irai na mani police ni heta ka per hatpa ashum mushe ko shuga mu ya ning de harwa dugi mi pam ni mo
ngasi gi wakan mi famadu da saru ya ki ba amuko gi president KT Rahman na nupi oibi gi izat khongoi na ba masung artist anibo nomina kapsinduna aki to jung pogan ba si Manipur da lairiba civil society khodimak na yamna haksina lawi NSN IM gi Livingstone anal faraga logi matungina serak khodak piga da bane Bharat Sarkar madi Manipur Sarkar na miyam gi dabi asi phangandri fawba miyam gi khongjang asi sathagi gani haiki Maral Laiba NSN IM की लीडर से इंडिया गवर्नमेंट ऑफ इंडिया ना फारगा मणिपुर सिन्नो अदुगा आइन गोबा सेराक पियो मणिपुर लाइरिबा NSN IM की केम सिंग से मसी यामन थुना गवर्नमेंट ना मसी तकथोक खिनबा अकोई लोक मयामना अकन मखोंजंग जंगसिन जरिबने अकोई ना NSN IM बु मणिपुर की तकथोक त्रिभोबा अकोई मियाम की खोंजंग जंगसिन जगनी लोइनना लिविंग स्टोन फारगा आइन की ओइबा सेराक पीदी भवा अकोई मियाम की खोंजंग जंगसिन जगनी Manipur da miyam na khongjang sangsin ma matam da security force na kai hen ma thabak sathabigano hauzik security force na khongjang sangsiliba singi mathakta sathari ba thabak thawung singa se yamna henjin ba thawung ni masisu condemn tawi haiki Manipur da tawriba tongan ba government ki nato NSN IM ki nato tongan ba movement da state security forces singa makal makha pya ki tongan harassment mayam ma human rights defenders singa roina ko ki late protesting da mihat ni kon nomai kapa even like pole po kapna tongan ba yam excessive by force mayam satra by say I on behalf of this all the civil society organization strongly condemn Hauzik oiriba Manipur gi tangdu leita da phibam ase yenglaga Manipur gi miyamna tangai fadaba polam sing leisinabana Imphal sahar dangasi mina singna saina ngamkhide loina traffic police na control tawna bo honabada awaba mas oiki masa masa gi apamba pot leina na bo honabada lambi kayadi lambi satpa yadana matam sangna khangnaki traffic police na akan mamong da ngak selabasu satok chasinda akai ba thoki serak asida Imphal leiba oil pump kharadi hayeng December kuntaruki ayeng nongyai dagi amuk hana ban kaugani haibadagi thau hananaba miyamna sangna kiulep naki makhata na haujiksu kiulep na ba yauri Sanel ki thaudo wangoi thaudam leka youth development organization na yamna kana yaninde ba phongdorakli thaudok asida senariba Livingstone anal faduna ain gi oda serak pigadabani hairi loinena Manipur police ke kahen ba thawongda pawmi ma hat kibabu organization asina yamna kana yaninde ba phongdok pagalonena Manipur sarkar na imumanu de pipam to patengmang pigadabani haiba galonena imumanu gi awabada su saru yari hairi Manipur gi manung hanjina laiba mafam singda sarkar gi sakwa thorang scheme sing maram sana phanglibara haina yengsinna gi pandamda Manipur State Minorities Commission gi tim amana jiribam gi manung sana laiba Boro Bekra amasung Sursambu district gi manung sana laiba Kalen Thang khulki khunja singi awara passing yengsin khre Kailen Thang khung ase jiribam da gi kilometer kuntharom salaga laiba tipaimuk lamita laiba Sursambu district gi manung sana laiba khungang amane khungang asida mai tampam sing ana layang amasung atay hiram kayada yamna sothari ozamatik sana laite public distribution system nengthina fangdri hiram amagidamak sarkar gi makok thongba officer sing unanabagi damak Sursambu district headquarter tana sanana bohonabada numit nini sangna jiribam lom da laklaga kilometer sahum lom sangna sarpatai natraga tipaimuk lambida hi tonglaga yamna wana sarpatari maram punamak asidagi Kailen Thangi khunja sing lam kayada kaihena sothari Ching oiro, kerosene oiro, aduga doctor oiro, karisu ekoi leita na uat na leiba, ngasi phauba na lei rambani, masi ekoi khara public mazam se, khara uare, asi sarkar na zabi ragadi, ekoi mazam gi phanabagi, khara hot taubi ragadi, ekoi public mazam Haraugani. Commission ki team aduna Boro Bekra da laiba handak nauna higher secondary ki thak ta ongkhat laba Boro Bekra higher secondary school ki phibam su yengsin ki school la se higher secondary ki thak ta ongkhat pa onkhatpa sahi ama farbasu subnatagi waza taruktagi hena laihogde infrastructure matik sana laitri higher secondary section gi tambina wazamata laihogde ramsagi makhada saba sangama loisil lahodri practical pangthok nanaba laboratory ke khudong saba amata laihogde Manipur si Saukharpa state ama oinabagi dam ngamkhai parinda lairiba sothariba khungang singda sarkar asina khara hena miyeng sangbinaba commission na sarkar gi pungning singsilakli secondary secondary higher secondary secondary thake hoina ojakara
याम अथुबा मतमदा क्लास से फजना चथना बगी दमता ओजा खरा हापिना बगी रिक्वेस्ट थमजरगा इलोसिन पाउमी थांगजम दिजमनी एलियस ननाउन लेखिदबदा थांगमैबल असेंबली कंस्टिट्युएंसी डेवलपमेंट फोरम नसु अवापा फोंगदोरकली लेखिद्रब ननाउ पाउमी अमा ओइना तथोपगा लोनना मणिपुर मियामदा ई पाउ पिरंबा मिसक अमनी मान लेखिदबा असि पाउमी फेटर्निटी सिंगी मतकता अचौबा मांगजबम ओइहोरगनी लोइनना इमोनुंगी अवाबदसु सर यारी हाइरी मखाताना फोरम के प्रेसिडेंट जोतिन वाइखोमना थादोरपा चेरोल अमदा सानेलगी थौदोक अदु नुपी ओइबी सिंगी मतकता इकाइबा पीबा थौंगनी थौदोक अदु सेनरीबा एनएसएन आईएम की कादा लिविंगस्टोन बु आइन की ओइबु फंगफम थोपा दंदी फंगनगदबनी हाइरी अमरम द हाउजिक माइकई सुमना संगसिलकलिबा इहवसी कम्युनल ओइबा वाखलोमदा नाथैदुना सलनगुमसी सिंग याउदना मणिपुर साबा यारोय तम याउदना मणिपुर ओइबा यारोय हाइबगा लोनना क्रिसमस की एफ पाउजिल सु पिरकली अमरमदा वुमेन्स एक्शन फॉर डेवलपमेंट सु पाउमी ननाउ मणिपुर पुलिसना नोमैना कापतना हाखिबगी थवंबो यामना कन्ना यानिदबा फोंगदोरकली लैबाकी यहो अमा लाकपदा पुलिसना कंट्रोल तौननबा होनबदा नोमै हेक्ता सिजनबा हाइबसी प्रेस की हकपो कोंगोइनबा अमसुंग स्टेट असिदा डेमोक्रेसी लाइथि ताकपने पाउमी से मथौ निंथेना पांगथोकनबा होनबदा पुलिस की माइकैदगिसु मखोइगी ngakpi senbibagi thabak paikhat pigadabani haire makhatana lekhidrabagi imonungi awabadasu saru yari haire अमरोमदा सानेल की थौदोक अदुद सेनरीबा मियोय असि हौजिक फावबा सरकारना फादुना सेराक पिबा ngamdriba karigino hainasu hanglakli khwairama nupi kaithel sinfam amasung saktam kanma lupnasu paumi nanawba hatkibak thawongbu nungaitaba phongdorkli singi district amada nupi masa amabu izat khongoina fawada karisu tawba ngamdana yengdana ngamdana yengduna leithoknaba tampak lamdana khulai paidaba miyoy singda nongmai kapsinba mayumdagi fadana pukhraga hatoktana maral pisinba security personnel singe thawongbusu yandaba phongdorakli masagi mathau pangthoklingaida police ki nongmaina panbadagi leikhedraba paumi nanawgi mafamda UPF na ikai khunaba ulakpagalonena lup asigi president BM yaima sahana may tangwal laudana awaba phongdopagi mifumamasu pangthokre amaramda didike imphal leriba stringer kangunasu nanauna lekhidabada awaba phongdorakli अमरोमदा एम सुनसु मणिपुर पुलिस मथौ तौरिबा पाउमी ननावबो नोमिना कापतना हाखिबगी थवंबो यामना कन्ना यानिबा फोंगदोरकली थौदोक असिना ताकपदी मणिपुर पुलिस असि मोरल बेलू वाटलपगी ममी तारे लोइनना मणिपुर सरकारना इंटरनेशनल लॉबु थोगाइदि ताकपने अमरोमदा मणिपुर खुंदामिनरिबा फुरुप खुदिमकना अमतोइना पुनसिंदुना सानेल की थौदोक असिदा सेनरिबा लिविंगस्टोन ममतिक साबा सेराक पिननबा होनबदा असोबा थौदांग लौमिननबा मतम ओइरे लोइनना कानागुमना मसागी इंटरेस्टा कम्युनल ओइबा मओंगदा थबक तौबिदनबा मसुंग माइरोइ खुदिमकनसु अपुन मणिपुर की सक्तम कन्ननबा सिलकपसिंगी मायुक्ता लैननबा अपील तौरकली मखादना लेखिद्रबा पाउमी ननावगी इम्मनुगी अवाबदसु एम सुनस्तर यारी हाइरी ननावबु नोइना कापतना हाकिबगी थवंगबो ऑल इंडिया रूरल वुमेन्स अपलिमेंट एसोसिएशन मणिपुर थांगमैबा मनिंग लैकाइनसु यामना कन्ना यानेबा फोंगदोरकली अथुबा मतमदा मरालैबा सिंग मतिक साबा सेराक पियु लोइनना ननावगा मेलेनना संसिलेबा खोंजंग खुदिमक्ता एसोसिएशन असिनसु सरू यागनी हाइरी भारत सरकार की अंबेडकर हस्तापा विकास योजना स्कीम मखादा मिनिस्ट्री ऑफ टेक्सटाइल की डेवलपमेंट कमिश्नर हैंडीक्राफ्ट्स की सेंथंग मखादा ओरिपोक सोरबन थिंगेदा लेबा पार्वती वीवर्स एंड आर्टिसंस कोऑपरेटिव सोसाइटी लिमिटेड तसिनुना नुमित तारानी सदगदबा पार्वती क्राफ्ट्स मेला लिसिंगने तारानी तोई ngasiदगी ओरिपोक सोरबन थिंगेल हौक्रे हौदोबगी थौरमदा इम्फाल म्युनिसिपल काउंसिल की वार्ड नंबर 4 की काउंसिलर एल अरिन कुमार रिटायर्ड डिस्ट्रिक्ट इंफॉर्मेशन ऑफिसर CS Ibungobi Handicraft Promotion Officer TS Rajinamasong Ward number 16 के काउंसिलर सोबास लुआंग सुसरु याकी मेला सिदा हैंडीक्राफ्ट्स की तोंगान तोंगान बा पोलम कया पुथोपा स्टॉल यांखैन सरु यारे थौरमद वांगांग हिबा सिंगना मणिपुर खुस्सा हाइबगी पोलम सिंगसे मपालम की मी सिंगना यामना पामना सिजनरी इसान इसाबु थबक पिजदुना सेंथोक लंबी हेंगनबा होनबदा आर्टिसन सिंगना वाखन थादबा मतौ ताई हाइकी काउंसिलर एल अरिन कुमारना पुथोकलिबा पोलम सिंगसी हेना क्वालिटी लेना पुथोक्तुना अमदि अनौ अनौबा डिजाइन कया हापसिंदुना मपालम की मी सिंगना हेना पामनबा होनानिंगी हाइकी
Hojik oiba Manipur ki phibam asigi matangda Manipur Pradesh Youth Congress Committee ki aduba mifam ama pangthoktuna khananena kare mifam aduda Manipur State Committee ki member Lok Sabha Committee member amasung maruoiba Assembly President Singh su saruya ki mifam aduna sanel ki thaudu senari ba mi ani matungina serak pibinaba amadi sahi amada amuktang thopa Christmas ke thaudu asi akai toi thoktana senbi haina Manipur sarkar da memorandum ama pisin kre hairi loinana sarkar na thuba matamda thabak onthok Committee ki member listing ni phumukna santi ki oiba praja ki khongjang kayada saru yana ba sem sare loinana pawmi nanauna lekhida badasu awaba phongdo pakalunena imumanung ki awaba dasu saru yari hairi Handak Satakiba agitation Naduda Masagi Matau Pangtok Lingaida Manipur Police ke Kambuna Nomina Captain Hatkiba Naubibu Hatkiba ke Tawong Adubo Film Forum Manipur Sumang La Council Amasung Manipur da Ladiba Tongan ba Organization Singi Artist Singna Yamna Kanna Yanina Fongdo Kre Loina Ngasi Sumang La Sanglelda Awabi Pangtok Pakalunena Laikidra Nanau ki Tawaina Laidam Lenda Ingna Sikna Layuna Bagidamak minute 2 minutes left na Awabasu Pongdo Kre Manipur Sarkar na miyam gi ihul khangna thabak tawdaba se yama laibak thibana haina Pasoi jila parishad ki member Thoksom Sumantana Fongdorakli Serwal amada Manipur space anadi hairagadi hauzik sanne da leiba noted camp asida sandel gi thawdota senariba NSN IM gi Livingstone bo fananaba araiba security force thajinduna thabak lakhodani haiki sarkar asina matam sana ihawasi gi warusin pura hudrabadi sathi ba phibamda pura hudabadagi sathi ba phibamda lakibane makhatana nongjunung sa khaktana miyam gi seba tawduna pawmi ki sinphamda leramba nanauna lekhidabada awaba phongdo pakalonena imumanung gi awabada su saru yari amadi sarkar gi maikaidagi lehori imumanung amasung angang sing yenglaga athuba matamda thaba paikhat kadabani hairi hauzik makhata ba paw laktringeda sanabagi paw Masigi sanabagi pauda Orissa gi Bhubaneswar da thas gi kuntarita gi kumapan fa pangthoka doriba Sena National Judo Championship ta sar yagadaba state ke team ngas Imphal thadokre championship se national games ke damak ta qualifying round oigadabani haire Manipur gi team se Deben Morang themna coach kam manager oiduna team asibu lead tauki Kunthani Suba State Open Tennis Championship ki Men's Open Singles ki winner and Premzina Oikre Manipur Tennis Association Sindana Lampel ki officers club ta laiba tennis court satarapa Kunthani Thoirak Suba State Open Tennis Championship ngasi loisin ki bane Men's Open Final Mesa Housing Nasino Magiba, Aingasagi Pau. ICR Lampel Pataki Pama Pau Matungina, Nasiki Kwaidaki Saki Bagisang, degree Celsius, Kunmari Dasmik Ama, Kwaidaki Inkibana, degree Celsius, Ama Dasmik Mari. Nung Sida Yauba, Isingmanagisang, Ayukta, Sadama Futra, Nung Tildana, Sadani Putare. Loslapada Maruba Pauna Pizare, Miam Ikai Kunaba Utuna, Paumi, Nanaugi Rubamatong Pangfokre. Christmas ke tharom asi Manipur gi mafam kayada paksana pangthoknari kanup ki khenaba thamdana aikoi punna nungsi sana leminaduna Manipur gi apunba gi saktam ngakmina si haina minister Phungja Thangna appeal tawrakli amasung Kunthani Thoi Suba State Open Tennis Championship ki Men's Open Singles ki winner and Premzin Oikre ngasi gi damaktadi ISTV ni pijaba pau matang silo sinjari miyeng tabir ba punamapu amukana koromjari